ꯁꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯑꯔꯥꯟꯕ ꯆꯥꯔꯖ ꯇꯧꯔꯛꯄꯒꯤꯗꯃꯛ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯔꯒꯅꯤ ꯍꯣꯁꯄꯤꯇꯥꯜ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯥꯡꯉꯕꯣꯛꯇ ꯂꯩꯕ ꯁꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯑꯅꯥ ꯂꯥꯌꯦꯡꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯕꯥꯜ ꯑꯣꯀ꯭ꯔꯝꯗꯒꯤ ꯅꯤꯡꯉꯣꯝꯕꯝ ꯑꯜꯕꯔꯠ ꯀꯧꯕ ꯄꯦꯁꯦꯟ ꯑꯃꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯇꯣꯉꯥꯟꯕ ꯑꯔꯥꯟꯕ ꯆꯥꯔꯖ ꯀꯌꯥ ꯇꯧꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯄꯨꯡ 49ꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯁꯦꯡꯗꯣꯔꯛꯇ꯭ꯔꯕꯗꯤ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯁꯨꯔ ꯍꯣꯁꯄꯤꯇꯥꯜ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯉꯔꯥꯡ ꯁꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯍꯣꯁꯄꯤꯇꯥꯜ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯖꯤꯕꯟ ꯃꯩꯇꯩꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯜꯕꯔꯠꯀꯤ ꯂꯣꯏꯅꯕꯤ NRT ꯑꯁꯤ ꯖꯅꯋꯥꯔꯤ 30ꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯈꯠꯂꯛꯇꯨꯅ ꯂꯥꯌꯦꯡꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1 ꯑꯃꯁꯨꯡ 3ꯗ ꯅꯥꯕ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄꯗꯒꯤ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2ꯒꯤ ꯑꯍꯤꯡꯗ ꯃꯈꯣꯏꯕꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯗ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯈꯤꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯕꯨ ꯂꯥꯌꯦꯡꯂꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯈꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯂꯝꯂꯦ꯫ ꯃꯈꯣꯏ ꯁꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯗꯦ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯔꯤꯐꯔ ꯇꯧꯈꯤꯕꯁꯨ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯁꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯂꯒ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅ ꯊꯥꯔꯛꯂꯤꯕ ꯍꯤꯗꯥꯛꯁꯤꯡꯗꯒꯤ ꯑꯦꯗꯚꯔꯁ ꯗ꯭ꯔꯒ ꯔꯤꯑꯦꯛꯁꯟ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯅꯥꯕꯒꯤ ꯂꯥꯌꯦꯡꯕꯗ ꯆꯪꯂꯤꯕ ꯁꯦꯜꯁꯤꯡ ꯁꯨꯔ ꯍꯣꯁꯄꯤꯇꯥꯜꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯗꯤꯃꯥꯟꯒꯤ ꯃꯑꯣꯡꯗ ꯑꯀꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯔꯛꯈꯤ꯫ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯃꯅꯨꯡꯗ ꯁꯤꯟꯅꯕꯒꯤ ꯂꯥꯂꯣꯡ ꯃꯥꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯛꯄꯒꯤ ꯃꯃꯤ ꯇꯥꯕꯒꯨꯝ ꯇꯧꯋꯤ꯫ ꯗꯣꯛꯇꯔ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯄꯦꯁꯦꯟꯠꯁꯤꯡꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯤꯡꯗꯦ꯫ ꯊꯧꯑꯣꯡ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨꯡ ꯗꯣꯛꯇꯔꯒꯤ ꯏꯊꯤꯛꯁꯇ ꯌꯥꯝꯅ ꯁꯣꯛꯄ ꯃꯔꯝꯅ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯒ ꯄꯨꯡ 49ꯒꯤ ꯃꯅꯨꯡꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫